ꯃꯌꯥꯝꯕꯨ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯦ ꯅꯣꯡꯄꯣꯛ ꯏꯉꯧꯔꯣꯛꯇꯅꯤꯀꯣ ꯃꯌꯥꯝ ꯅꯣꯡꯄꯣꯛ ꯏꯉꯧꯔꯣꯛꯇ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯩꯅꯣ ꯂꯩꯕ ꯆꯤꯡꯉꯨ ꯅꯣꯡꯄꯣꯛ ꯑꯄꯥꯟꯕꯒꯤ ꯈꯨꯠꯁꯨ ꯊꯥꯡꯃꯦꯟ ꯇꯥꯏꯃꯦꯟ ꯇꯥ ꯐꯦꯡꯐꯝ ꯀꯣ ꯃꯌꯥꯝ ꯑꯁꯤ ꯂꯩꯔꯦꯀꯣ ꯅꯨꯡꯁꯦ ꯑꯁꯤꯁꯦ ꯅꯨꯡꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯉꯁꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯕ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯁꯤ ꯂꯩ ꯁꯤ ꯅꯨꯡꯁꯦ ꯊꯥꯏꯅꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯀꯥꯟꯗꯀꯣ ꯈ꯭ꯔꯤꯁ ꯄꯣꯛꯇ꯭ꯔꯤꯀꯥꯟꯒꯤ ꯆꯍꯤ 100 ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯑꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯅꯨꯡꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯁꯤꯗ ꯊꯥꯡ ꯐꯦꯡꯕꯤꯔꯝꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩꯀꯣ ꯃꯌꯥꯝ ꯊꯥꯡꯁꯨ ꯐꯦꯡꯕꯤꯔꯝꯃꯤꯅꯤꯀꯣ ꯁꯤꯗ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯅꯨꯡꯁꯤꯒꯤ ꯍꯥꯏꯗꯤ ꯃꯊꯛꯁꯦ ꯑꯁꯣꯝꯒꯤ ꯃꯊꯛꯁꯦ ꯑꯁꯤꯗꯁꯨ ꯊꯥꯡ ꯐꯦꯡꯕꯒꯤ ꯃꯃꯤ ꯌꯥꯝ ꯇꯥꯔꯤꯕꯀꯣ ꯅꯥꯀꯟ ꯅꯥꯀꯟꯗꯁꯨ ꯊꯥꯡ ꯐꯦꯡꯉꯝꯕꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯡ ꯐꯦꯡ ꯇꯥꯔꯗꯤ ꯊꯥꯡ ꯐꯦꯡꯕꯒꯤ ꯅꯨꯡꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯉꯤꯗꯅ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯊꯥꯡ ꯐꯦꯡꯉꯝꯕꯒꯤ ꯃꯃꯤꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏꯅꯁꯨ ꯎꯖꯕꯗ ꯈꯪꯖꯩꯌꯦꯕꯀꯣ ꯑꯗ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯂꯝꯇꯥꯒꯤ ꯑꯔꯣꯏꯕ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯑꯄꯥꯟꯕ ꯈꯨꯠꯁꯨ ꯊꯥꯡ ꯇꯤꯃꯦꯟ ꯇꯥ ꯐꯦꯡꯐꯝ ꯅꯨꯡꯖꯥꯎ ꯄꯣꯛꯄꯤꯁꯦ ꯁꯤꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯆꯔꯤꯁꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯣꯡꯕꯨꯗꯤ ꯈꯔ ꯆꯨꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯤꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯂꯥꯛꯄꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯅꯔꯦ ꯉꯁꯥꯏꯗꯒꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯔꯥꯞꯄꯗꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯂꯥꯛꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯑꯅꯛꯄꯒꯤ ꯃꯤꯅ ꯍꯦꯟꯅ ꯂꯥꯛꯑꯦꯕ ꯀꯩꯒꯤꯅꯣ ꯃꯇꯝꯗ ꯃꯌꯥꯝ ꯅꯣꯡ ꯆꯤꯡ ꯐꯠꯇꯕꯅꯤꯅꯅꯦ ꯂꯝꯕꯤ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟꯁꯨ ꯐꯔꯛ ꯇꯥꯏꯀꯣ ꯑꯗꯨꯒ ꯑꯁ꯭ꯋꯥꯏꯒꯤ ꯑꯅꯛꯄ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯕꯨꯗꯤ ꯂꯣꯏꯅ ꯌꯧꯔꯛꯑꯦ ꯑꯗꯣ ꯃꯅꯨꯡꯗ ꯉꯁꯥꯏꯗꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯤ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯅꯀꯣ ꯑꯗꯩꯗꯤ ꯐꯣꯂꯥ ꯀꯩꯀꯥ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯃꯅꯨꯡꯗ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯖꯥꯎ ꯄꯣꯛꯄꯤ ꯂꯩꯁꯦꯀꯣ ꯃꯅꯨꯡꯁꯤꯗꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯊꯥꯡ ꯇꯥꯕꯨꯗꯤ ꯇꯧꯗꯣꯔꯦꯀꯣ ꯑꯗꯣ ꯊꯥꯡ ꯇꯥ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤꯗ ꯃꯅꯨꯡꯗ ꯍꯥꯟꯅ ꯆꯪꯖꯔꯛꯀꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯗꯣꯏꯕ ꯅꯨꯡꯁꯦꯀꯣ ꯑꯁꯤꯒꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯅꯨꯡꯖꯥꯎ ꯄꯣꯛꯄꯤ ꯊꯥꯡ ꯐꯦꯡꯐꯝ ꯅꯨꯡꯖꯥꯎ ꯄꯣꯛꯄꯤ ꯍꯥꯏꯁꯦꯀꯣ ꯅꯨꯡꯖꯥꯎ ꯄꯣꯛꯄꯤ ꯊꯥꯡ ꯐꯦꯡꯐꯝ ꯍꯥꯏꯁꯦ ꯁꯤ ꯃꯅꯨꯡꯗ ꯂꯩꯁꯦ ꯑꯗꯨꯅꯦꯕ ꯁꯤꯒꯤꯁꯦ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯁꯪꯂꯦꯟ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯁꯪꯂꯦꯟꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯈꯣꯏꯔꯝꯅꯔꯤꯁꯦ ꯑꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯈꯤꯇ ꯍꯥꯏꯗꯣꯛꯄꯤꯌꯨ ꯃꯌꯥꯝ ꯍꯥꯏꯗꯣꯛꯍꯟꯒꯦꯀꯣ ꯃꯌꯥꯝ ꯅꯥꯀꯟꯁꯤꯒꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯏꯔꯥꯁꯨ ꯄꯔꯦꯡ ꯁꯥꯡꯅ ꯀꯠꯂꯤꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯅꯦ ꯃꯌꯥꯝ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅꯀꯣ ꯃꯥꯒꯤ ꯊꯥꯡꯐꯦꯡꯅꯨꯡ ꯑꯣꯏꯔꯝꯕ ꯁꯤꯒꯤꯁꯤꯅꯦ ꯃꯌꯥꯝ ꯁꯤꯗ ꯏꯄꯥꯒ ꯏꯃꯥꯒ ꯂꯩꯌꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯆꯤꯡꯉꯨꯒꯤ ꯈꯨꯠꯁꯨ ꯐꯦꯡꯐꯝ ꯍꯥꯏꯁꯦ ꯂꯩꯀꯣ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯁꯨ ꯇꯥꯕꯅꯦꯀꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗꯒ ꯂꯩꯁꯦ ꯊꯥꯡ ꯐꯦꯡꯉꯝꯕꯒꯤ ꯃꯃꯤꯅꯦ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯊꯥꯡ ꯐꯦꯡꯕꯒꯤ ꯃꯃꯤ ꯃꯥꯟꯗ꯭ꯔꯥ ꯃꯌꯥꯝ ꯑꯁꯦ ꯁꯤ ꯃꯥꯜꯂꯦꯕꯀꯣ ꯊꯥꯡ ꯐꯦꯡꯕꯒꯤ ꯃꯃꯤꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯊꯥꯡ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯊꯥꯡꯁꯦ ꯍꯥꯟꯅꯗꯒꯤꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯊꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯦ ꯍꯥꯏꯔꯒ ꯊꯥꯖꯕ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯁꯤꯗ ꯃꯌꯥꯝ ꯂꯩꯖꯔꯦ ꯊꯥꯡ ꯇꯦꯟ ꯀꯣ ꯑꯗꯩꯗꯤ ꯇꯥ ꯃꯈꯜ ꯃꯌꯥꯝ ꯂꯩꯌꯦ ꯃꯌꯥꯝ ꯁꯤꯗ
ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯗꯣꯏꯁꯦꯀꯣ ꯁꯤꯗ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯁꯤꯗ ꯀꯩꯒꯤ ꯊꯥꯡ ꯐꯦꯡꯉꯤꯅꯣꯅ ꯈꯪꯅꯤꯡꯉꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯖꯔꯛꯀꯦ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯁꯤꯗ ꯊꯥꯡ ꯐꯦꯡꯉꯝꯃꯤꯁꯦꯀꯣ ꯍꯥꯏꯗꯤ ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯈꯥꯕꯒ ꯂꯥꯡꯊꯦꯡꯅꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯌꯣꯠꯁꯤꯡꯁꯦ ꯃꯌꯥ ꯇꯥꯗꯅꯕꯅꯦꯕꯀꯣ ꯁꯤꯗ ꯐꯦꯡꯉꯝꯃꯤꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯁꯦ ꯊꯥꯡ ꯐꯦꯡꯅꯕ ꯃꯐꯝꯁꯦ ꯐꯪꯗꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯤꯒꯤꯁꯦ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯂꯥꯡꯑꯣꯟꯅꯔꯒ ꯁꯤꯒꯤ ꯅꯨꯡꯁꯤꯗ ꯊꯥꯡ ꯐꯦꯡꯈꯤꯕꯅꯦꯕ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯃꯊꯛꯇꯀꯣ ꯍꯥꯏꯅ ꯃꯊꯛꯇꯁꯨ ꯂꯩ ꯍꯥꯏꯌꯦꯕ ꯑꯩꯅ ꯊꯥꯡ ꯐꯦꯡꯉꯝꯕꯒꯤ ꯈꯔꯗꯤ ꯂꯩ ꯍꯥꯏꯌꯦꯕ ꯃꯊꯛꯇꯗꯤ ꯎꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯟꯅ ꯁ꯭ꯋꯥꯏꯒꯤꯁꯦ ꯁꯤꯒꯤ ꯂꯥꯏꯟ ꯑꯃ ꯑꯣꯏꯔꯤꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯔꯝꯃꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯇꯧꯊꯣꯛꯄꯅꯦꯕ ꯃꯌꯥꯝꯁꯤꯅꯀꯣ ꯇꯧꯊꯣꯛꯑꯒ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯥ ꯁꯤ ꯄꯨꯂꯞ ꯁꯤ ꯃꯈꯥꯁꯦ ꯁꯤ ꯄꯨꯂꯞ ꯅꯨꯡ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯁꯦ ꯍꯥꯏꯗꯤ ꯂꯧꯊꯕꯗꯣ ꯌꯥꯗ꯭ꯔꯕ ꯁꯤꯗꯒꯤꯅ ꯑꯗꯨꯅ ꯑꯁꯤ ꯃꯇꯦꯛꯇꯪ ꯂꯧꯊꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯣ ꯁꯤꯒꯤ ꯅꯨꯡꯁꯤꯗ ꯊꯥꯡ ꯐꯦꯡꯉꯒ ꯌꯦꯛꯅꯕ ꯀꯌꯥ ꯍꯥꯠꯈ꯭ꯔꯤꯅꯦꯕꯀꯣ ꯊꯥꯡ ꯐꯦꯡꯉꯝꯕꯒꯤꯁꯤꯀꯣ ꯊꯥꯡ ꯐꯦꯡꯉꯝꯕꯒꯤꯅꯤꯀꯣ ꯂꯩ ꯃꯌꯥꯝꯁꯨ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯅ ꯃꯌꯥꯝꯁꯨ ꯈꯣꯏꯔꯝꯅꯔꯤꯀꯣ ꯁꯤꯅ ꯂꯩꯃ ꯇꯔꯦꯠ ꯃꯌꯥꯝ ꯁꯤꯁꯤꯅꯤꯀꯣ ꯆꯤꯉꯨ ꯅꯣꯡꯄꯣꯛ ꯑꯄꯥꯟꯕꯒꯤ ꯈꯨꯠꯁꯨ ꯊꯥꯡ ꯇꯤꯃꯦꯟ ꯇꯥ ꯐꯦꯡꯐꯝ ꯅꯨꯡꯖꯥꯎ ꯄꯣꯛꯄꯤ ꯍꯥꯏꯁꯦ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯏꯉꯧꯔꯣꯛ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯁꯤꯁꯤꯅꯤꯀꯣ ꯃꯌꯥꯝꯁꯨ ꯁꯤꯗ ꯈꯣꯏꯔꯝꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯞꯅ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯥꯞꯅ ꯈꯣꯏꯔꯝꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯈꯣꯏꯔꯝꯃꯤꯟꯅꯁꯦꯕꯀꯣ ꯃꯇꯣꯟꯗꯁꯨ ꯐꯦꯡꯕꯒꯤ ꯂꯩ ꯍꯥꯏꯀꯣ ꯂꯩ ꯑꯗꯣ ꯃꯇꯣꯟꯒꯤ ꯖꯒꯥꯗꯣ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯒꯦ ꯑꯝꯇꯪ ꯍꯥꯟꯅ ꯃꯇꯣꯟꯒꯤ ꯐꯦꯡꯕꯗꯤ ꯎꯗꯧ ꯃꯥꯟꯗ꯭ꯔꯦꯕꯀꯣ ꯎꯔꯣꯏꯒ ꯍꯧꯖꯤꯛ ꯐꯦꯡꯕ ꯎꯕ ꯖꯒꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯀꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯇꯣꯟꯗꯗꯤ ꯐꯦꯡꯕ ꯑꯁꯤꯒꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦꯀꯣ ꯑꯁꯤꯕꯨꯗꯤ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯂꯩꯗꯤ ꯂꯩꯀꯣ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯍꯪꯖꯅꯤꯡꯕꯅꯀꯣ ꯍꯥꯏꯗꯤ ꯂꯝꯇꯥꯒꯤ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯁꯤꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯝꯇꯪ ꯁꯝꯂꯞꯅ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯑꯦꯗꯚꯥꯏꯖꯔꯗꯒꯤ ꯂꯧꯖꯔꯒꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯗꯚꯥꯏꯖꯔꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯨꯒ
ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗ ꯉꯥꯏꯍꯥꯛꯇꯪ ꯎꯠꯆꯈꯤꯒꯦ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯊꯥꯡ ꯃꯈꯜ ꯃꯈꯜ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯤ ꯂꯩ ꯃꯌꯥꯝꯁꯨ ꯈꯣꯏꯔꯝꯕ ꯂꯥꯛꯅꯔꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝꯁꯨ ꯐꯣꯂꯥꯁꯤꯗ ꯐꯣꯂꯥꯒꯤ ꯃꯆꯥ ꯀꯌꯥ ꯀꯠꯅꯔꯤꯕꯀꯣ ꯑꯗꯨ ꯀꯠꯂꯒ ꯐꯣꯂꯥꯁꯦ ꯃꯌꯥꯝꯗ ꯑꯃꯨꯛ ꯌꯦꯟꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯂꯩꯗꯣ ꯐꯣꯂꯥꯁꯦ ꯁꯤꯒꯤ ꯐꯣꯂꯥꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯣꯠꯂꯒ ꯍꯣꯔꯦꯟ ꯃꯌꯥꯝꯗ ꯄꯨꯟꯅ ꯌꯦꯟꯗꯣꯏꯅꯦꯕ ma'am sini ko ma'am yung ko pi hay dyan ma'am chingu numpok apan ba di kutsu thang pimenta pengpong yung ko pi numpok ngawro hay dyan ma'am sini ko sige live on siya doon ko ma'am ngasi ꯃꯤꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯑꯔꯥꯞꯄꯗꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯂꯥꯛꯅꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯂꯥꯛꯅꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯂꯥꯛꯅꯩꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯤꯁꯦ ꯀꯥ ꯍꯦꯟꯅ ꯂꯥꯛꯄꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯅꯛꯄ ꯂꯩꯀꯥꯏꯗꯒꯤꯗꯤ ꯃꯤꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯂꯥꯛꯏ ꯃꯊꯪ ꯂꯥꯛꯏꯌꯦꯕꯀꯣ ꯃꯁꯤꯗ ꯍꯧꯖꯤꯛ ꯊꯥꯡ ꯇꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯃꯆꯥ ꯑꯃ ꯎꯠꯇꯣꯔꯦꯕ ꯁꯤꯗ ꯑꯗꯣ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦꯀꯣ ꯊꯥꯡ ꯇꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯐ ꯑꯁꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣꯀꯣ ꯃꯌꯥꯝꯁꯨ ꯂꯥꯞꯅ ꯈꯣꯏꯔꯝꯕꯤꯌꯨ ꯅꯤꯡꯊꯧꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯅ ꯊꯥꯡ ꯐꯦꯡꯉꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯊꯥꯏꯅ ꯍꯥꯏꯗꯤ ꯈ꯭ꯔꯤꯁ ꯄꯣꯛꯇ꯭ꯔꯤꯀꯥꯟꯗꯒꯤ ꯃꯃꯥꯡꯗꯒꯤꯅꯤꯀꯣ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ BC ꯍꯥꯏꯇꯥꯔꯦ BC 400 BC ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯕꯤꯐꯣꯔ ꯈ꯭ꯔꯥꯏꯁ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯁꯤꯗꯤ ꯍꯥꯏꯗꯤ ꯀꯨꯏꯗ꯭ꯔꯤꯀꯣ ꯄꯣꯔꯛꯄꯀꯣ ꯑꯗꯣ ꯁꯤꯒꯤ ꯅꯨꯡ ꯂꯩꯔꯛꯏꯕꯁꯦ ꯆꯍꯤ ꯌꯥꯝꯃꯦꯕ ꯆꯍꯤ ꯍꯥꯏꯗꯤ ꯕꯤꯐꯣꯔ ꯈ꯭ꯔꯥꯏꯁꯀꯤ ꯆꯍꯤ 300 ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯑꯕꯅꯦꯕ ꯃꯌꯥꯝ ꯁꯤꯒꯤ ꯅꯨꯡꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯞꯅ ꯈꯣꯏꯔꯝꯕꯤꯌꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯅꯨꯡꯁꯤꯒꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯁꯥꯡꯅ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯦꯗꯚꯥꯏꯖꯔꯗꯒꯤ ꯂꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯑꯦꯗꯚꯥꯏꯖꯔꯗꯒꯤ ꯂꯧꯖꯗ꯭ꯔꯤ ꯃꯃꯥꯡꯗꯀꯣ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯊꯥꯡ ꯇꯥ ꯇꯧꯔꯤꯁꯦ ꯁꯤ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦꯕ ꯑꯗꯨꯒ ꯁꯤ ꯊꯥꯡ ꯇꯥꯁꯦ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯇꯥꯡ ꯆꯥꯅꯅ ꯑꯗꯨꯝ ꯑꯦꯗꯚꯥꯏꯖꯔꯗꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤꯀꯣ
का थौरी थौरम का मई लेना मैम ngasi hojik thang ta gi performance cha am uli ko मैम se kurum honda kapa se ama ani awon mari amin gataro horo ama ani awon se budok kamu tahu apa kujena yen kata yang tu se ama se boleh macam tu yang tu tu se ama ani awon mari mana tahu ama ani awon mari mana tahu se lamba se mo atau kamu tahu yang tu atau semua lamba semo gi yana dore मैम hojik ani yana dore hojik adai horen sidi chai ni yan thani dana ko horen nga da ga thang asing mani yan thana ba yok ni bu ko adu jo मैम du mu chara ke wali मैम sina hau drop pai ne bu ko noi hedi khara haidi so adi chok bai ji tangom ba aduna मैम moi sai pai ra ga be tawri ne bu ko मैम थोक तो thang asing bayan thana thok to मैम ready thok maning yan dali मैम
ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯥꯡ ꯇꯥꯒꯤ ꯊꯧꯒꯜ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯦ꯫ ꯅꯨꯡꯁꯤꯖꯔꯕ ꯂꯥꯏꯕꯨꯡꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯀꯪꯂꯩ ꯈꯨꯟꯅꯥꯏ ꯏꯆꯥꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯥꯡꯒꯤ ꯇꯥꯒꯤ ꯊꯧꯒꯜꯂꯣꯟ ꯎꯠꯄꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯌꯦꯡꯉꯣꯏꯗꯒꯤ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯃꯇꯧꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏ ꯊꯥꯡꯅ ꯏꯄꯥꯅꯤ, ꯇꯥꯅ ꯏꯃꯥꯅꯤ, ꯆꯨꯡꯒꯣꯏꯅ ꯍꯛꯆꯥꯡꯅꯤ꯫ ꯁꯤꯅ ꯂꯤꯁꯥꯡꯁꯤꯅ ꯆꯍꯤ
ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯀꯟꯕꯤꯔꯝꯕ ꯂꯩꯕꯥꯛꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯄꯅꯤ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠꯁꯤꯡꯁꯤ ꯌꯦꯡꯕꯤꯌꯨ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠꯁꯤꯡꯁꯦ ꯃꯩꯇꯩ ꯂꯥꯟꯃꯤꯒꯤ ꯐꯤꯖꯦꯠꯁꯤꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯄꯥ ꯅꯥꯠ ꯏꯄꯨ ꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯔꯣꯏꯗꯧꯅꯤ ꯑꯃꯅ ꯊꯥꯡꯒꯤ ꯇꯥꯒꯤ ꯀꯨꯝꯍꯩꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯀꯪꯂꯩ ꯏꯟꯗꯤꯖꯤꯅꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯑꯦꯟड ꯀꯜꯆꯔꯦꯜ ꯁꯣꯁꯥꯏꯇꯤ ꯇꯤꯃꯥ ꯃꯈꯣꯏꯒꯤꯁꯨ ꯁꯨꯝꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯒꯣꯏ ꯃꯔꯨ ꯑꯃꯁꯨꯡ ꯂꯥꯡꯒꯣꯜꯁꯤꯡ ꯂꯣꯏꯅꯅ ꯍꯩꯕꯣꯛꯁꯤꯡꯗ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯎꯠꯀꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯏ ꯀꯔꯤꯒꯨꯝꯕ ꯌꯥꯏꯐꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗ ꯏꯪꯅꯧ ꯀꯧꯕ ꯂꯝꯗꯝꯁꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯡꯗ ꯀꯪꯂꯩ ꯈꯨꯟꯅꯥꯏꯆꯥꯁꯤꯡꯒꯤ ꯃꯥꯡꯗ ꯊꯥꯡꯒꯤ ꯍꯧꯔꯛꯐꯝ ꯇꯥꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯒꯤ मालयम लेसिंगपगी चोलोम पुनम अखोइगी कंगई बिजनेस मार्शल आर्ट्स कल्चरल सोसाइटी उत्तीगनी मदुगी नमितो अखोइ कोना लाथोकजरकनी मतमदुदा कंगई खुनाई चा पुनम इबुदोगी जिमु लैबांग सिदा येंबिरगा मियंग तामिनसी अखोइगी पाना पुना मसक खंगिनसी पुनमकु थागचरी 할라보 할라보 Kapage. मैम लाइफ थाजरगे को मैम अखोई एडवाइजर का वरी वताई साबगी तंजादो मैम मथंग हाइदी लाइफ तो नौ नमु थाजरके मैम अदो मथंग की लाइफ थारकोदा मैम अमु पुन्ना येंग बिरो को मैम अदो जिकुन लाइफ लोसन जरगे